ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯖꯣꯟꯁꯤꯡ, ꯏꯆꯥꯁꯤꯡ, ꯏꯅꯥꯎꯁꯤꯡ, ꯏꯄ꯭ꯋꯥꯁꯤꯡ, ꯏꯁꯨꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯈꯨꯕꯝ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯀꯣꯛ ꯅꯣꯟꯖꯔꯤ, ꯈꯨꯔꯨꯝꯖꯔꯤ, ꯚꯛꯇꯤ ꯀꯠꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯥꯟꯅ ꯑꯦꯄꯤꯁꯣꯗ ꯑꯃ ꯇꯧꯖꯈ꯭ꯔꯦ ꯔꯥꯃꯀ꯭ꯔꯤꯁꯅ ꯄꯔꯃꯍꯟꯁꯒꯤ ꯃꯔꯝꯗ ꯊꯣꯛꯆꯣꯝ ꯁꯤꯕꯗꯠꯇꯅ ꯏꯕꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯦꯁꯟ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯃꯥꯗ ꯑꯃꯨꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯒ ꯃꯊꯪ ꯇꯥꯔꯛꯄ ꯁꯤ ꯑꯃꯨꯛ ꯄꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯗ ꯔꯥꯃꯀ꯭ꯔꯤꯁꯅꯒꯤ ꯃꯔꯝꯗ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯥꯂꯤ ꯗꯦꯕꯤ ꯁꯤ ꯅꯤꯡꯈꯤꯕꯅꯣ, ꯑꯗꯒꯤ ꯚꯤꯚꯦꯀꯥꯅꯟꯗꯅ ꯃꯥꯁꯤ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯅꯒ ꯈꯟꯖꯈꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯖꯅꯤꯡꯗꯅ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ꯫ ꯃꯁꯤ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ, ꯏꯃꯥꯅ ꯃꯈꯥ ꯇꯥꯕꯤꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯑꯩꯅ ꯑꯦꯛꯁꯀ꯭ꯌꯨꯖ ꯑꯃ ꯇꯧꯖꯒꯗꯕ ꯑꯃꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯁꯤꯕꯨ ꯏꯕꯤꯔꯛꯏꯕ ꯔꯥꯏꯇꯔ ꯑꯣꯏꯔꯤꯕ ꯊꯣꯛꯆꯣꯝ ꯁꯤꯕꯗꯠꯇ ꯑꯦꯝ.ꯀꯣꯝꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯁꯨ ꯑꯩꯒ ꯂꯣꯏꯅꯃꯛ ꯁꯦꯟꯠ ꯖꯣꯁꯦꯞꯇ ꯂꯣꯏꯅ ꯇꯝꯈꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯃꯤꯁꯨ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯁꯨ ꯍꯥꯔꯠꯀꯤ ꯌꯥꯝ ꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃ ꯗꯥꯛꯇꯔ ꯁꯆꯤꯟ, ꯑꯗꯨꯒ ꯃꯩꯅꯣ ꯂꯩꯔꯛꯅꯤ ꯃꯣꯏꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯊꯤꯖꯤꯟꯕ ꯋꯥꯠꯄꯗꯒꯤ ꯃꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯀꯟꯇꯦꯛꯁꯦ ꯂꯩꯗꯤ ꯂꯩꯈꯤꯕꯅꯦ, ꯑꯗꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯤꯕꯗꯠꯇ ꯇꯥꯃꯣꯁꯤꯒꯤ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯅꯥꯀꯣꯡ ꯌꯧꯍꯟꯕꯤꯔꯒꯗꯤ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯑꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒ ꯑꯩꯅ ꯊꯤꯒꯠꯄꯗꯨ ꯈꯤꯇꯪ ꯈꯨꯠꯂꯣꯏꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯀꯅꯥꯗ ꯀꯔꯤ ꯍꯪꯉꯒ ꯈꯪꯗꯒꯦ ꯇꯧꯕꯗꯤ ꯗꯥꯛꯇꯔ ꯁꯆꯤꯟꯗꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯍꯥꯔꯠꯀꯤ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯑꯗꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯅ ꯍꯦꯛ ꯍꯪꯒꯠꯆꯔꯨꯕ ꯃꯇꯝꯗ ꯈꯪꯗꯦꯅꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ꯫ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯄꯥꯎ ꯄꯤꯕꯤꯅꯕ ꯂꯩꯔꯒꯗꯤ ꯄꯤꯕꯤꯔꯒꯗꯤ ꯑꯩ ꯑꯣꯟꯊꯣꯛꯅ ꯄꯨꯟꯁꯤꯒꯤ ꯂꯃꯟ ꯇꯣꯜꯂꯦ ꯍꯥꯏꯅ ꯈꯟꯖꯒꯅꯤ꯫ ꯑꯩ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕ, ꯑꯩꯗꯤ ꯃꯁꯥ ꯍꯧꯖꯤꯛ ꯌꯥꯝ ꯇꯦꯛ ꯇꯦꯛ ꯂꯥꯎꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯑꯩꯅ ꯄꯥꯖꯔꯀꯥꯟꯗ ꯈꯪꯍꯟꯗꯕ ꯍꯥꯏꯕꯁꯦ, ꯍꯣꯗꯣꯛꯅꯗꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯏ꯫ ꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯇꯥꯕꯤꯔꯝꯃꯒꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩ ꯈꯪꯖꯗꯗꯅ ꯑꯩ ꯄꯥꯎꯁꯤ ꯄꯤꯖꯗꯕꯅꯤ꯫ ꯑꯗ ꯀꯅꯥꯒꯨꯝꯕꯅ ꯄꯥꯎꯁꯤ ꯄꯤꯕꯤꯔꯒꯁꯨ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯣꯡꯂꯨꯛꯆꯒꯦ꯫ ꯏꯔꯝꯗꯝꯗ ꯂꯩꯃꯤꯟꯅꯔꯒ ꯌꯥꯝ ꯂꯥꯞꯅꯕꯁꯦ ꯑꯩꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯍꯥꯏꯖꯔꯝꯗ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯔꯥꯡꯒꯤ ꯑꯩꯅ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯃꯥꯅ ꯏꯁꯣꯔꯁꯤꯡꯁꯦ ꯃꯥꯅ ꯁꯨꯝ ꯊꯤꯒꯠꯂꯨ ꯃꯇꯝꯗ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯝꯕꯗ ꯑꯍꯥꯟꯕꯗ 1963 ꯈꯤꯇꯪ ꯍꯟꯖꯤꯟꯖꯒꯦ ꯑꯩꯍꯥꯛ꯫ ꯂꯣꯏꯔꯝꯗꯥꯏꯗ 63ꯀꯤ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯃꯨꯁꯜꯃꯥꯟ ꯃꯧꯂꯨꯕꯤ ꯑꯃꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯏꯁꯂꯥꯝꯒꯤ ꯂꯥꯏꯅꯤꯡ ꯆꯠꯊꯔꯝꯃꯦꯕ ꯃꯁꯥꯁꯤꯅ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯃꯍꯃꯠꯀꯤ ꯂꯪꯂꯕ ꯁꯑꯣꯡ ꯁꯥꯗꯥ ꯎꯔꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯉꯣꯟꯗ ꯇꯤꯟꯈꯤꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯃꯥꯅ ꯅꯤꯡꯉꯤꯕ ꯀꯩꯅꯣꯁꯦ ꯃꯨꯁꯂꯤꯝ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯙꯔꯃ ꯑꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ꯫ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯗꯈꯤꯅꯦꯁꯣꯔꯗ ꯖꯥꯗꯨ ꯃꯥꯂꯤꯛꯀꯤ ꯃꯌꯨꯝꯗ ꯐꯝꯂꯤꯉꯩꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯖꯤꯁꯨ ꯑꯃꯗꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯔꯥꯃꯀ꯭ꯔꯤꯁꯅꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯆꯥꯟꯅꯅꯃꯛꯀꯤ ꯂꯥꯏ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯊꯣꯔꯛꯄ ꯃꯉꯥꯜꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯪꯈꯤꯔꯝꯃꯤ ꯔꯥꯃꯀ꯭ꯔꯤꯁꯅꯁꯤꯗ꯫ ꯃꯁꯤꯅ ꯃꯨꯍꯝꯃꯗ ꯎꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯝꯃꯤ꯫ ꯍꯨꯝꯅꯤ ꯁꯨꯕꯒꯤ ꯑꯊꯦꯡꯕꯗ ꯃꯍꯥꯛꯅ ꯁꯨꯝ ꯆꯠꯂꯤꯉꯩꯗ ꯃꯃꯤꯠ ꯂꯥꯎꯔꯞ ꯇꯧꯕ, ꯃꯥꯏꯊꯣꯡ ꯇꯁꯦꯡꯕ, ꯀꯨꯆꯨ ꯀꯨꯃꯦꯟ ꯐꯖꯔꯕ ꯃꯤ ꯑꯃ ꯃꯍꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤ ꯑꯗꯨ
ไม่ออนชินรักประดาश्री राम कृष्ण की थमोय नुंगदगी खोंजेल अमा थोकलमी मांगलुरबा ताइबंबु कनबीनबगिदमक महाकी थमोयदा ई ताखरबा मियोयबबु नुंसीबगिदमक अवाबा समुद्र मायोंगनबा ख्रिस्टबु येंगु येशुना महाकु कोलमी अदुगा मवंदा लुपसिनखिरमी मागी भाप वाखंदु लिसिंगमा चानिपान हुंद्रादा श्री राम कृष्ण ना चैतन्य की पोंगनफम नबदिता मुचलमी रामकृष्ण ना चैतन्य की महाप्रभु की पोंगनफमनी नबदिप हारिसि अदो महांगना तोंलिबा हि अदु नबदिप यौसिलक्लदुना तुरेल की लैरा यौरक्लबदा सौदोक्लबा सनागुमलना लंगलबा चैतन्य महाप्रभु की अमदि महाका लोइनबा नित्यानंदा अनीना मखुत थांगलदुना महापु ओकननबा चेंसिलक्पदु उरदुना श्री रामकृष्ण ना लाउरमी सिदम मखोय लाले मखोय अनी रामकृष्ण के हचांग दे संखिरमी श्री रामकृष्ण ना नोमना दक्षिणेश्वर महाकी कादा चिंखैदा लैबा मंगोलदा हंगथंदा चटनिंगैदा मथुर बाबू ममित मंगना रामकृष्ण बु महादेव सतम अदुगा माना इबा काली ओइबा तसेंगना अदुगा अमु इमा काली ओइबा तसेंग बासक्तम दु उरकलमी अङकपदा फंगलबा मखल मखा कयागी तपस्यासिंग मपुंग फाना पांथोखरबा श्री रामकृष्ण की साधनानी माना साधना तौबा मतमदे फौरकपसिंगदुनी दक्षिणेश्वर महाकी कादा यीशु ख्रिस्टना अमदि जैनगी धर्मगी महावीर येकपा लाइसिंग थेलमी अयुक अमदि नुंदारम खुदिंगी दुख थारमी गौतम बुद्धना तंबीरंबा महाकना याय अदुगा सिखगी गुरुसिंगसु इकाय खुनरमी धर्म खुदिमक पंथुंग अमतनी लंबी खेनबगी वातनी अमना अमदगी हेनबा नत्रगा हंथबा लेते थाजबगी मतुंग इन्ना माना पामजबा लंबीदा चच्चबनी हाइबसे मालेमदा महाकना इहान हाना पुथोकीबत नतना उठोकीबत नतना मसामकना उठोखरबनी मसिमक रामकृष्ण ना मियोयबदा खंगहनबिरंबा यामना मरु ओइबा ज्ञान अमनी सि अइबना हाइबनी सिना सिलेतगी नबदिप्ता खुन होंगलक्तुना लेखिबा जगन्नाथ मिश्र की मसानुपा निमाय मिश्र बांग्लादा कतरादा लेबा बांग्लागी कतरादा लेबा केशव भारती दगी सन्यास लौदुना सन्यास के मिंगदा श्री कृष्ण चैतन्य हायना हेना खंगनखि मथुरा की कैसुम संगदा कृष्ण पोखी हाइबदुदगी महाकना Tangapi gani ay kemerantang semjarake akoy gisi asoy banay. मथुरा की कैसुम संगदा श्री कृष्ण पोखी हाइबदुदगी महाकना पांथोकलंबसिंग
ꯍꯥꯏꯗꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯄꯥꯡꯊꯣꯛꯂꯝꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯕꯦꯊꯦꯂꯦꯝꯗ ꯖꯤꯁꯨ ꯀꯧꯕ ꯖꯤꯎ ꯑꯃ ꯄꯣꯛꯈꯤ ꯍꯥꯏꯕꯗꯨꯗꯒꯤ ꯄꯣꯛꯂꯛꯄꯗꯨꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯁꯤꯡꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯃꯀꯥꯗ ꯀꯥꯕꯥ ꯂꯩ ꯍꯥꯏꯕꯗꯨ ꯏꯁꯂꯥꯝ ꯙꯔꯃꯗ ꯀꯥꯕꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃꯒꯤ ꯋꯥꯔꯤ ꯊꯧꯗꯣꯛꯁꯤꯡ ꯃꯤꯑꯣꯏ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯊꯥꯖꯕ ꯅꯠꯇꯦ ꯍꯤꯟꯗꯨ ꯑꯃꯒꯤ ꯒꯪꯒꯥ ꯇꯨꯔꯦꯜ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯑꯇꯣꯞꯄꯅꯗꯤ ꯏꯆꯝ ꯆꯝꯅ ꯏꯁꯤꯡ ꯑꯃꯗ ꯏꯁꯤꯡ ꯆꯦꯟꯕ ꯑꯃ ꯇꯨꯔꯦꯜ ꯑꯣꯏꯅ ꯈꯟꯒꯅꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃꯅ ꯀꯥꯕꯥꯒꯤ ꯃꯔꯨꯑꯣꯏꯕ ꯂꯩꯇꯦ ꯖ꯭ꯌꯨꯁ ꯑꯃꯗ ꯒꯅꯦꯁ ꯃꯨꯔꯇꯤꯕꯨ ꯇꯁꯦꯡꯕ ꯑꯣꯏꯅ ꯂꯧꯔꯣꯏ ꯕꯦꯗꯒꯤ ꯅꯤꯇꯤ ꯆꯠꯄꯁꯤꯡꯅ ꯕ꯭ꯔꯇ ꯃꯔꯨ ꯑꯣꯏ ꯑꯗꯨꯕꯨ ꯁꯤꯈꯁꯤꯡꯗꯗꯤ ꯕ꯭ꯔꯇ ꯃꯔꯨ ꯑꯣꯏꯕ ꯂꯩꯇꯦ ꯑꯁꯤꯕꯕꯨ ꯑꯋꯥꯕ ꯑꯣꯏꯅ ꯂꯧꯅꯔꯕꯁꯨ ꯇꯤꯕꯦꯠꯀꯤ ꯕꯨꯙ ꯙꯔꯃ ꯆꯠꯄꯁꯤꯡꯗꯗꯤ ꯑꯁꯤꯕꯕꯨ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯂꯧꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯩ ꯍꯤꯟꯗꯨ ꯁꯃꯥꯖꯀꯤ ꯂꯨꯈ꯭ꯔꯥꯕꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯗꯣ ꯃꯈꯣꯏꯗꯗꯤ ꯆꯠꯅꯗꯦ ꯑꯁꯨꯝꯅ ꯙꯔꯃ ꯑꯃꯒ ꯀꯥꯡꯂꯨꯞ ꯑꯃꯒ ꯆꯠꯅꯕꯤꯗ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯈꯦꯟꯅꯕ ꯂꯩ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯜ ꯌꯥꯅꯔꯕꯗꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯅ ꯈꯪꯍꯟꯕꯤꯔꯝꯕꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤꯅꯤ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯒꯤ ꯅꯠꯇꯦ 18 ꯁꯨꯕ ꯁꯇꯥꯕꯗꯤꯗ ꯄꯣꯛꯈꯤꯕ ꯁꯥꯔ ꯑꯥꯏꯖꯥꯛ ꯅ꯭ꯌꯨꯇꯟꯅ ꯄꯨꯊꯣꯛꯂꯝꯕ ꯒ꯭ꯔꯦꯚꯤꯇꯦꯁꯟ ꯑꯀ꯭ꯔꯁꯟꯒꯤ ꯅꯤꯌꯣꯝ ꯄꯣꯛꯈꯤꯕ ꯁꯥꯔ ꯑꯥꯏꯖꯥꯛ ꯅ꯭ꯌꯨꯇꯟꯅ ꯄꯨꯊꯣꯛꯂꯝꯕ ꯒ꯭ꯔꯦꯚꯤꯇꯦꯁꯟꯒꯤ ꯅꯤꯌꯣꯝ ꯏꯪꯂꯤꯁ ꯖꯥꯇꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯄꯨꯝꯅꯃꯛꯀꯤꯅꯤ ꯔꯥꯝꯀ꯭ꯔꯤꯁꯅꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯖꯒꯠ ꯄꯨꯝꯅꯃꯛꯀꯤꯅꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛ ꯀꯌꯥꯠ ꯑꯍꯨꯝ ꯂꯩ ꯆꯠꯅꯕꯤ ꯅꯤꯇꯤ ꯂꯥꯏꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯍꯥꯟꯕꯒꯤ ꯑꯅꯤꯁꯦ ꯃꯄꯥꯟꯊꯣꯡꯒꯤꯅꯤ ꯙꯔꯃ ꯑꯃꯒ ꯈꯛ ꯃꯥꯟꯅꯗꯦ ꯋꯥꯈꯜꯂꯣꯟꯅ ꯃꯔꯨꯅꯤ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯈꯤ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯍꯥꯟꯕꯗ ꯂꯝꯆꯠ ꯁꯦꯝꯃꯨ ꯂꯧꯁꯤꯡ ꯇꯥꯟꯁꯤꯜꯂꯨ ꯐꯣꯜꯗꯤ ꯃꯇꯣꯝꯇ ꯑꯗꯨꯝ ꯂꯥꯛꯆꯒꯅꯤ ꯗꯔꯁꯟ ꯁꯥꯁꯇ꯭ꯔ ꯅꯩꯅꯔꯒ ꯅꯪꯅ ꯀꯔꯤ ꯇꯧꯖꯒꯗꯧꯔꯤ ꯏꯁꯣꯔꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯍꯥꯏꯕꯁꯦ ꯁꯦꯡꯂꯕ ꯒ꯭ꯌꯥꯟꯅꯤ ꯅꯪꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯕꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯋꯥꯠꯇ꯭ꯔꯦ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯌꯦꯡꯉꯤ ꯃꯤꯗꯨꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯗꯤ ꯁꯛꯇꯝ ꯂꯩ ꯍꯥꯏꯅ ꯅꯤꯡꯕ ꯌꯥꯏ ꯁꯛꯇꯝ ꯂꯩꯇꯦ ꯍꯥꯏꯅ ꯅꯤꯡꯕꯁꯨ ꯂꯥꯟꯗꯦ ꯑꯁꯥꯕ ꯎꯍꯩ ꯅꯠꯇ꯭ꯔꯒ ꯑꯁꯥꯕ ꯁꯥꯃꯨ ꯎꯔꯒ ꯑꯆꯨꯝꯕ ꯎꯍꯩ ꯅꯠꯇ꯭ꯔꯒ ꯁꯥꯃꯨ ꯅꯤꯡꯁꯤꯡꯍꯟꯕꯒꯨꯝ ꯑꯁꯥꯕ ꯃꯨꯔꯇꯤꯅ ꯑꯆꯝꯕ ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯏꯁꯣꯔꯗꯤ ꯂꯣꯏꯅꯥꯏꯗꯕꯅꯤ ꯚꯛꯇꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯁꯛꯅꯥꯏꯕ ꯑꯣꯏꯅ ꯖꯒꯠꯇ ꯀꯌꯥꯔꯛ ꯊꯣꯔꯛꯈ꯭ꯔꯦ ꯃꯤꯑꯣꯏꯕꯅ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯏꯆꯝ ꯆꯝꯕ ꯃꯔꯝꯗꯤ ꯂꯥꯏ ꯅꯤꯡꯗꯕꯗꯒꯤꯅꯤ ꯄꯨꯛꯅꯤꯡꯗ ꯂꯥꯏꯒꯤ ꯋꯥꯈꯜ ꯂꯩꯔꯛꯅꯕꯒꯤ ꯎꯄꯥꯏ ꯊꯤꯒꯗꯕꯅꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯎꯄꯥꯏ ꯑꯃꯅꯤ ꯃꯨꯔꯇꯤ ꯂꯥꯠꯄ ꯃꯨꯔꯇꯤ ꯅꯤꯡꯕ ꯌꯥꯕ ꯂꯥꯏ ꯅꯤꯡꯕ ꯑꯅꯤꯃꯛ ꯏꯁꯣꯔ ꯐꯥꯎꯍꯟꯕ ꯉꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯅ ꯇꯥꯛꯄꯤꯔꯝꯕꯗ ꯅꯠꯇꯅ ꯃꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯎꯠꯄꯤꯔꯝꯂꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯝꯁꯤꯡ ꯁꯤꯖꯤꯟꯅꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯤꯟꯗꯨꯒꯤ ꯑꯣꯝ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯀ꯭ꯔꯣꯁ ꯏꯁꯂꯥꯝꯒꯤ ꯊꯥ ꯃꯆꯦꯠ ꯁꯤꯈꯀꯤ ꯊꯥꯡꯁꯥꯡ ꯑꯅꯤ ꯃꯈꯣꯏꯁꯤꯡꯁꯦ ꯑꯔꯊ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯣꯝ ꯕ꯭ꯔꯍ꯭ꯃꯒꯤ ꯈꯨꯗꯝꯅꯤ ꯀ꯭ꯔꯣꯁꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯈꯤꯕ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯗꯨꯒ ꯁꯤꯈꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯂꯣꯏꯕ ꯅꯥꯏꯕ ꯁꯛꯇꯤ ꯑꯇꯣꯞꯄ ꯊꯥꯡꯁꯥꯡꯅ ꯑꯙ꯭ꯌꯥꯠꯃꯤꯛꯀꯤ ꯁꯛꯇꯤ ꯕꯦꯗꯒꯤ ꯂꯥꯏꯁꯣꯜ ꯑꯌꯥꯝꯕ ꯂꯥꯏꯁꯤꯡꯗ ꯄ꯭ꯔꯊꯅꯥ ꯇꯧꯕꯅꯤ ꯗꯦꯕꯇꯥꯁꯤꯡꯗ ꯗꯦꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯗꯤꯕ ꯍꯥꯏꯕꯗꯤ ꯉꯥꯟꯕ ꯍꯥꯏꯕꯗꯒꯤ ꯑꯣꯏꯈꯤꯕꯅꯤ ꯗꯦꯕ ꯍꯥꯏꯕꯗꯤ ꯉꯥꯜꯂꯤꯕ ꯍꯥꯏꯕꯅꯤ ꯃꯈꯣꯏꯁꯦ ꯊꯥꯎꯃꯩꯒ ꯊꯥꯗꯣꯛꯅꯗꯦ ꯍꯤꯟꯗꯨꯒꯤ ꯄꯨꯖꯥ ꯈꯨꯗꯤꯡꯃꯛꯇ ꯃꯩ ꯇꯉꯥꯏ ꯐꯗꯦ ꯍꯤꯟꯗꯨ ꯁꯃꯥꯖꯅ ꯕꯔꯅ 3 ꯈꯥꯏꯗꯣꯛꯏ ꯒ꯭ꯔꯤꯛꯇꯁꯨ ꯃꯈꯜ 2 ꯂꯩꯔꯝꯃꯤ ꯅꯥꯒꯔꯤꯛ ꯑꯃꯗꯤ ꯃꯤꯅꯥꯏ ꯅꯥꯒꯔꯤꯛꯇꯒꯤ ꯃꯤꯅꯥꯏ ꯃꯁꯤꯡꯅ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ
ꯃꯈꯣꯏꯁꯦ ꯁꯃꯥꯖꯅ ꯈꯥꯏꯗꯣꯛꯄꯅꯤ ꯊꯋꯥꯏꯗꯤ ꯁꯤꯗꯦ ꯍꯛꯆꯥꯡꯇꯅꯤ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯅ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯅ ꯒꯤꯇꯥꯗ ꯇꯥꯛꯄꯤꯈ꯭ꯔꯦ ꯒ꯭ꯔꯤꯛꯀꯤ ꯗꯔꯁꯅꯤꯛꯁꯤꯡꯁꯨ ꯃꯁꯤ ꯈꯪꯂꯝꯃꯤ ꯁꯣꯀ꯭ꯔꯇꯤꯁꯅ ꯁꯤꯔꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯃꯉꯣꯟꯗ ꯃꯍꯥꯛꯄꯨ ꯐꯨꯝꯒꯗꯕ ꯃꯐꯝ ꯍꯪꯂꯝꯃꯤ ꯃꯍꯥꯛꯅ ꯈꯨꯝꯂꯝꯃꯤ ꯑꯩꯗꯤ ꯑꯃꯔꯅꯤ ꯅꯈꯣꯏꯅ ꯐꯨꯝꯒꯗꯧꯔꯤꯕꯁꯤꯗꯤ ꯍꯛꯆꯥꯡꯇꯅꯤ ꯑꯩꯕꯨ ꯅꯠꯇꯦ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏꯗꯨ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯑꯕ꯭ꯔꯥꯍꯤꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯖꯨꯗꯥꯏꯖꯝ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯏꯁꯂꯥꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯑꯗꯨꯒ ꯕꯨද්ධ ꯙꯔꯃꯗꯁꯨꯅꯤ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯗꯤ ꯏꯁꯣꯔꯒꯤ ꯃꯤꯑꯣꯏꯕꯗ ꯎꯕꯗ ꯅꯠꯇꯅ ꯁꯥ ꯉꯥ ꯎ ꯋꯥ ꯄꯥꯝꯕꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯙꯔꯃ ꯅꯤꯇꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯍꯦꯛ ꯁꯤꯗꯤ ꯐꯥꯎꯕ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯅꯔꯤ ꯃꯈꯣꯏ ꯃꯁꯥꯅꯗꯤ ꯈꯛ ꯆꯥꯡ ꯌꯦꯡꯖꯗꯦ ꯃꯤꯗꯨ ꯊꯥꯖꯕ ꯙꯔꯃꯒꯤ ꯂꯝꯕꯤ ꯆꯠꯄ ꯌꯩꯈꯥꯏꯕ ꯄꯤꯒꯅꯨ ꯏꯁꯣꯔ ꯈꯛꯇꯅꯤ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯅꯤ ꯈꯪꯂꯤꯕꯗꯨ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯂꯩꯔꯕꯅꯤ ꯃꯍꯥꯛꯅ ꯆꯨꯝꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯖꯔꯤ ꯏꯁꯣꯔꯕꯨ ꯐꯪꯕ ꯄꯥꯝꯂꯤꯕ ꯃꯤ ꯑꯗꯨ ꯏꯁꯣꯔ ꯐꯪꯒꯅꯤ ꯃꯁꯤꯕꯨ ꯅꯁꯥꯃꯛꯀꯤ ꯄꯨꯟꯁꯤꯗ ꯆꯥꯡꯌꯦꯡ ꯆꯧ ꯅꯠꯇ꯭ꯔꯒ ꯑꯆꯨꯝꯕꯗꯣ ꯅꯁꯥꯅ ꯈꯪꯒꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯅ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤꯒꯤ ꯄꯥꯟꯗꯝ ꯀꯟꯃ ꯇꯧꯔꯛꯏ ꯑꯄꯥꯝꯕ ꯊꯨꯡꯅꯅꯕ ꯍꯣꯠꯅꯩ ꯑꯄꯥꯝꯕꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯗꯤ ꯑꯄꯥꯝꯕ ꯂꯩꯇꯦ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯤꯡꯆꯠ ꯃꯍꯥꯛ ꯄꯥꯝꯗꯦ ꯃꯍꯥꯛꯅ ꯇꯠꯇꯅ ꯍꯥꯏꯈꯤ ꯀꯥꯃꯤꯅꯤ ꯀꯥꯟꯆꯟ ꯅꯨꯄꯤ ꯁꯅꯥꯅ ꯃꯔꯨ ꯑꯣꯏꯕꯕꯨ ꯇꯠꯇꯅ ꯂꯩꯈꯥ ꯇꯥꯍꯜꯂꯤ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯪꯅ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯃꯤ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ 98 ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯔꯕ ꯑꯗꯨ ꯑꯃꯈꯛꯇꯪ ꯁꯣꯏꯈ꯭ꯔꯕ ꯃꯗꯨꯗ ꯐꯠꯇꯕꯗꯨꯗ ꯈꯟꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯊꯧꯁꯥꯔꯛꯂꯣꯏ ꯅꯪꯅ ꯄꯥꯞ 98 ꯇꯧꯔꯨꯔꯕ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯄꯦꯟꯅꯅꯕ ꯑꯃꯈꯛꯇꯪ ꯄꯥꯡꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯉꯥꯛꯄꯤꯒꯅꯤ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯁꯦꯕꯣꯛ ꯕꯂꯔꯥꯝ ꯕꯣꯁꯇ ꯍꯥꯏꯈꯤ ꯑꯩꯅ ꯅꯉꯣꯟꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯅꯤꯡꯕꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯜꯂꯤ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯅꯤꯡꯕꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯜꯂꯤ ꯃꯤ ꯑꯃꯅ ꯏꯁꯣꯔꯗ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯖꯤꯜꯂꯛꯄꯗ ꯏꯁꯣꯔꯅ ꯃꯗꯨꯒꯤ ꯃꯥꯏꯀꯩꯗ ꯈꯣꯡꯀꯥꯞ 10 ꯊꯥꯡꯖꯤꯜꯂꯛꯏ ꯃꯍꯥꯛꯄꯨ ꯊꯤꯗ꯭ꯔꯤꯉꯩ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯃꯤꯗꯨꯗ ꯂꯥꯛꯄꯅꯤ ꯏꯁꯣꯔꯒꯤꯗꯒꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯃꯗꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯚꯥꯔꯠꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯃꯗꯤ ꯁꯃꯥꯖꯒꯤ ꯆꯠꯅꯕꯤꯁꯤꯡ ꯕꯦꯗꯅ ꯇꯥꯛꯄ ꯅꯤꯌꯣꯝꯁꯤꯡꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ ꯕꯦꯗꯕꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯂꯤꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯃꯗꯤ ꯄꯟꯗꯤꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡ ꯆꯥꯅꯕꯒꯤꯗꯃꯛꯇ ꯕꯦꯗꯕꯨ ꯈꯦꯟꯅꯕ ꯑꯥꯔꯊꯗ ꯍꯟꯗꯣꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯥꯟꯅꯗꯕ ꯅꯤꯌꯣꯝꯁꯤꯡꯗꯨꯕꯨꯅ ꯆꯠꯅꯍꯜꯂꯝꯗꯦ ꯃꯗꯨꯒꯤ ꯐꯣꯜꯅ ꯑꯃꯠꯇ ꯑꯣꯏꯒꯗꯕ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯃꯅꯨꯡꯗ ꯀꯥꯡꯂꯨꯞ ꯀꯌꯥ ꯈꯥꯏꯗꯣꯔꯛꯏ ꯑꯇꯩ ꯙꯔꯃꯗꯁꯨ ꯑꯗꯨ ꯃꯉꯥꯏ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯑꯃꯗꯤ ꯏꯁꯂꯥꯝꯗꯁꯨ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯅꯔꯛꯏ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯊꯤꯅꯕꯁꯨ ꯌꯥꯎꯏ ꯃꯈꯥꯗ ꯇꯤꯀꯥ ꯈꯔ ꯄꯤꯔꯝꯃꯤ ꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯕꯩꯁꯅꯣꯕ ꯏꯃꯨꯡꯗ ꯄꯣꯛꯈꯤꯕ ꯕꯂꯔꯥꯝ ꯕꯣꯁ ꯃꯥꯅ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤꯉꯩꯗ ꯍꯧꯅ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯔꯛꯈꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ ꯀꯇꯛꯀꯤ ꯖꯃꯤꯟꯗꯥꯔꯅꯤ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯚꯛꯇꯅꯤ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯕꯨ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯕꯃꯛꯇꯗ ꯍꯪꯈꯤ ꯏꯁꯣꯔꯁꯤ ꯇꯁꯦꯡꯅ ꯂꯩꯕꯔꯥ ꯑꯗꯨꯒ ꯂꯩꯔꯕꯗꯤ ꯐꯪꯕ ꯉꯝꯒꯗꯔꯥ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯅ ꯈꯨꯝꯈꯤ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕꯅꯤ ꯑꯃꯗꯤ ꯆꯥꯟꯅꯕꯅꯤ ꯈꯟꯅ ꯍꯥꯏꯗꯨꯅ ꯅꯪꯅ ꯏꯁꯣꯔ ꯂꯩꯇ꯭ꯔꯦ ꯈꯜꯂꯣꯏꯗꯕꯅꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯊꯧꯅꯥ ꯐꯅ ꯉꯥꯡꯂꯛꯄꯗ ꯕꯂꯔꯥꯝ ꯌꯥꯝꯅ ꯄꯦꯟꯈꯤ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯒꯤ ꯑꯆꯦꯠꯄ ꯁꯦꯕꯛ ꯑꯣꯏꯈꯤ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯅ ꯀꯜꯀꯇꯥ ꯁꯣꯍꯣꯔꯗ ꯂꯥꯛꯄꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯕꯗꯤ ꯀꯜꯀꯇꯥꯗ ꯂꯩꯕ ꯕꯂꯔꯥꯝꯒꯤ ꯌꯨꯝꯗ ꯂꯦꯛꯂꯝꯃꯤ
Sri Ramakrishna amadi mahaki sisasingda pukjel khengna dan kaya tauki mahak chahi niphunipan changlakpat naha oina lekhidi kakcheng amana samugi mapangal khangba ngamdabagum apangba amana ishorbu khangba oithokte Sri Ramakrishna na hai isam chamna ishorbu nungsibana khujingmak khangba ngamgani ishorna lauching pibirakani Hindu maya haibase Hindu na maya haibase Jew Christian Shaitan Islam Iblis Zoroastriana Aharishan Platonis Singnai Chamamna na hai Karamna Apamba mihoba lakshingadage hai na hangbada Ramakrishna na kumlaki Sri Harigi mimbu hanna solu apami hoba chakhigadawani Sri Ramakrishna na hai Ishorbu tasengna thajaba miyoi singdi kari matana makoibu amadi makoigi thajaba dumanghanba ngamloi Ishorna khara thajabagum tauba thajadabagum shu tauba miyoi singna yamna chanai nainajai chumna hingdrabadi samna hingdrabadi thojo wathok hengalakani Ishorgi wayendi matam punamakta chumbani Dharmagi kanglaba darshan shastra Dimai philosophy jo Chayena na laijingi wari sing amadi maram takhoktana tattva singbu Sri Ramakrishna na araiba chamlaba miyamna khangajaba wahi wata sijinaduna miyambu khanghanbiki achumba ngakta oiba nina ataba singnasu sietna thajaki ingna tapna santi oina lainabagi mahakna haibaga loinana noma mahakna magi nungshiraba sisya nitya ranjanda haiki asawbadi siningai oiraba asoibani khanabasina nangi punsi supa mangningai Ishor ningdraga mangjari base ningdriba midugini Ishor de kari matta sumang balaike mahakna takpiki Sri Ramakrishna na nungshina thajaraba sebak Nabagopan Ghosta hangjaki ai sansar ipakta irangna re karamna aibu lanthoka dage takpiyu Sri Ramakrishna waganu nahaku nomada amurak aihaku nomada amurak ningsingu nangna atai karimata tawdrabasu Sri Ramakrishna gi maramda khwaidagi hena khanglabi Srimasada na haiki Sri Ramakrishna di tasengba amadi achumbagidamak ishor masamagni mi kaya na mawanda changjaraglamni makhoi da mahakna phajana takpirami kana amata naningba kaina halamde Sri Ramakrishna na kaidongwaida chu dharma ama linkhatle sengbale hakiba leiti dharma da shakti hengalhanbani mahaki shishya sabika Sebaksing yum palaba kangbu nupi kanglu nauribanaha kangbu yum palaba kangbu da mahakna akan batabsya tau hairamde makoina imung manungi da makta tawham thokpa sing nithi jana pangthok na ba hairami tawham thokpa mathau da chenthok laga adhyatmiki punsi phangba yaroi thabakna ishor phangnabagi upai amani makoigi di pungning da ishor da khutna thabakta nauribanaha marakta gi kharadi kona sanasi oiraki makhoi chamoi mahakna munna khanglami mahaki sisasinggi thamoida ishorbu nungsi hanba ngami masini Ramakrishna gi thoyo hendo patom sil oiba magunchi tang leke ko ai sing tang thakjari Mahaki mayum makai palaba saboksingi marakta thoyongna singthaningai oibasing di hidak sembada maming chalaba women
government chemical examiner Ramchandra Datta British ꯐꯥꯝꯒꯤ ꯗꯣꯁ ꯀꯝꯄꯅꯤꯗ ꯑꯆꯧꯕ ꯊꯕꯛ ꯄꯨꯔꯤꯕ ꯁꯨꯔꯦꯟꯗ꯭ꯔꯅꯥꯊ ꯃꯤꯇ꯭ꯔ ꯀꯇꯛꯀꯤ ꯖꯃꯤꯟꯗꯥꯔ ꯕꯂꯔꯥꯝ ꯕꯣꯁ ꯑꯣꯖꯥ ꯑꯣꯏꯕꯗ ꯊꯣꯏꯗꯣꯛꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯃꯍꯦꯟꯗ꯭ꯔꯅꯥꯊ ꯒꯨꯞꯇ ꯂꯥꯏꯌꯦꯡꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯗꯨꯔꯒꯥꯆꯔꯟ ꯅꯥꯒ ꯃꯆꯥꯅꯨꯄꯥ ꯐꯥꯎꯕ ꯁ꯭ꯔꯤ ꯔꯥꯝ ꯀ꯭ꯔꯤꯁꯅꯗ ꯀꯠꯊꯣꯛꯇꯨꯅ ꯁꯟꯅ꯭ꯌꯥꯁꯤ ꯑꯣꯏꯍꯟꯈꯤꯕ ꯅꯕꯒꯣꯄꯥꯜ ꯘꯣꯁ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯆꯧꯕ ꯊꯕꯛ ꯇꯧꯕ ꯚꯕꯥꯅꯥꯊ ꯆꯇꯣꯄꯥꯙꯥꯏ ꯃꯁꯥꯒꯤ ꯆꯍꯤ 18ꯗꯒꯤ ꯁ꯭ꯔꯤ ꯔꯥꯃꯀ꯭ꯔꯤꯁꯅꯒꯤ ꯁꯦꯕꯣꯛ ꯑꯣꯏꯔꯛꯈꯤꯕ ꯄꯨꯔꯅꯆꯟꯗ꯭ꯔ ꯘꯣꯁ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯟꯒꯟꯕ ꯍꯔꯤꯁ ꯑꯗ ꯏꯁꯣꯔꯗ ꯚꯛꯇꯤ ꯌꯥꯝꯅ ꯂꯩꯈꯤꯕ ꯑꯃꯗꯤ ꯙꯔꯃꯗ ꯑꯆꯨꯝꯕ ꯑꯥꯔꯊ ꯃꯨꯟꯅ ꯈꯪꯂꯕ ꯀꯦꯗꯔꯅꯥꯊ ꯆꯇꯣꯄꯥꯙꯥꯏ ꯑꯁꯤꯅꯆꯤꯡꯕ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯔꯥꯃꯀ꯭ꯔꯤꯁꯅꯕꯨ ꯏꯁꯣꯔ ꯑꯣꯏꯅ ꯅꯤꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯊꯧꯅꯥ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯁ꯭ꯔꯤ ꯔꯥꯃꯀ꯭ꯔꯤꯁꯅꯗꯒꯤ ꯖꯞ ꯀꯌꯥ ꯇꯝꯕ ꯐꯪꯖꯈ꯭ꯔꯕꯤ ꯖꯣꯒꯤꯟꯗ꯭ꯔ ꯃꯣꯍꯤꯅꯤ ꯕꯤꯝꯕꯥꯁ ꯑꯁꯝꯕꯗ ꯖꯣꯒꯤ ꯅꯃꯥ ꯃꯔꯤꯡꯖꯦꯜ ꯃꯊꯧꯅꯥ ꯂꯩꯔꯕꯤ ꯒꯧꯔꯤ ꯄꯨꯔꯤ ꯑꯁꯝꯕꯗ ꯒꯧꯔꯤ ꯃꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯁꯛꯇꯝ ꯒꯣꯄꯥꯜꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯅꯤꯡꯕꯗꯒꯤ ꯒꯣꯄꯥꯜ ꯃꯥ ꯍꯥꯏꯅ ꯈꯪꯅꯕꯤ ꯑꯘꯣꯔꯃꯅꯤ ꯗꯦꯕꯤ ꯁ꯭ꯔꯤ ꯔꯥꯃꯀ꯭ꯔꯤꯁꯅꯕꯨ ꯑꯍꯥꯟꯕ ꯎꯅꯕꯃꯛꯇꯗ ꯊꯃꯣꯏ ꯑꯣꯟꯈꯤꯕꯤ ꯒꯣꯄꯥꯜ ꯒꯣꯂꯥꯞ ꯁꯨꯟꯗꯔꯤ ꯗꯦꯕꯤ ꯑꯁꯝꯕꯗ ꯒꯣꯂꯥꯞ ꯃꯥ ꯃꯈꯣꯏꯁꯤꯡꯁꯦ ꯁ꯭ꯔꯤ ꯔꯥꯃꯀ꯭ꯔꯤꯁꯅꯒꯤ ꯁꯦꯕꯤꯀꯥ ꯅꯨꯄꯤ ꯀꯥꯡꯂꯨꯞꯀꯤ ꯃꯔꯨ ꯑꯣꯏꯕꯤꯁꯤꯡꯅꯤ ꯁꯤꯗ ꯉꯁꯤꯒꯤꯗꯤ ꯇꯦꯟꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯁꯨꯝꯅ ꯈꯣꯏꯔꯝꯖꯔꯤ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯁꯦꯀꯦꯟ ꯁꯦꯁꯟ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅ ꯑꯣꯏꯕ ꯃꯍꯥꯟꯁꯥꯒꯤ ꯃꯔꯝꯗ ꯁꯤ ꯏꯕꯤꯔꯒ ꯊꯝꯕꯤꯕ ꯑꯩꯅ ꯈꯟꯖꯔꯕꯗ ꯊꯧꯆꯣꯝ ꯁꯤꯕꯗ ꯑꯁꯤꯗꯒꯤ ꯃꯥꯅ ꯄꯥꯕꯤꯒꯅꯤ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯀꯣꯏꯁꯟ ꯂꯩꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯌꯥꯝꯅ ꯇꯣꯡꯕ꯭ꯔꯝ ꯌꯦꯡꯕꯤꯔꯤ ꯇꯦꯁꯥꯝ ꯀꯨꯃꯥꯔ ꯅꯤꯡꯊꯧꯖꯝ ꯕꯤꯖꯣꯏ ꯃꯤꯂꯟꯊꯨꯝ ꯅꯤꯔꯣꯡꯕꯝ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯁꯨꯕꯝ ꯗꯦꯕꯗꯥꯁ ꯅꯥꯌꯛ ꯀꯣꯊꯨꯖꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯑꯌꯨꯛꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯉꯁꯤꯒꯤ ꯔꯥꯃꯀ꯭ꯔꯤꯁꯅ ꯁꯤ ꯑꯩꯅꯁꯨ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯃꯥꯒꯤ ꯇꯤꯆꯤꯡꯁꯤꯗ ꯀꯩꯅꯣꯁꯦ ꯏꯁꯣꯔꯁꯤ ꯃꯥꯅ ꯑꯕꯇꯥꯔ ꯗꯤꯐ꯭ꯔꯦꯟ ꯑꯦꯖꯇ ꯑꯕꯇꯥꯔ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗꯒꯤ ꯌꯪꯒꯔ ꯑꯣꯏꯕ ꯃꯌꯥꯝꯅ ꯑꯃꯨꯛ ꯂꯥꯏꯁꯦ ꯑꯃ ꯅꯤꯡꯉꯀꯥꯟꯗ ꯑꯃꯃꯨꯛ ꯅꯤꯡꯗꯕꯁꯤꯗ ꯈꯤꯇꯪ ꯑꯃꯨꯛ ꯋꯥꯔꯧꯅꯕ ꯂꯩꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯋꯥꯔꯧꯕꯒꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯕꯇꯥꯔ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯃꯇꯝꯗꯨꯗ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯦꯁꯦꯖꯁꯦ ꯃꯗꯨ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯕꯇꯥꯔꯁꯤ ꯁꯦꯝꯃꯛꯄꯅꯤꯒ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯔꯥꯃꯀ꯭ꯔꯤꯁꯅꯒꯤ ꯋꯥꯔꯤꯁꯤꯡ ꯄꯥꯖꯕꯗ ꯑꯗꯨꯒꯨꯝꯕ ꯐꯪꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯅ ꯉꯁꯥꯏ ꯃꯥꯅꯁꯨ ꯉꯁꯥꯏꯒꯤ ꯔꯦꯐꯔꯦꯟꯁ ꯕꯨꯛꯀꯤ ꯔꯦꯐꯔꯦꯟꯁꯇ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯤꯡꯕ ꯍꯥꯏꯔꯒ ꯑꯗꯨꯝ ꯐꯝꯃꯒ ꯏꯁꯣꯔ ꯈꯛꯇꯪ ꯅꯤꯡꯕꯒꯤ ꯀꯩꯅꯣꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯗꯨꯁꯨ ꯂꯝꯕꯤ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯑꯦꯖꯀꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯇꯤꯆꯤꯡꯁꯦ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯕ ꯐꯪꯕ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯁꯥꯏꯄꯜ ꯑꯣꯏꯕꯤꯔꯝꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯕ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯁꯦ ꯃꯥꯒꯤ ꯗꯤꯁꯥꯏꯄꯜꯅꯦꯕ ꯑꯗꯨꯒ ꯃꯥꯅ
Ramakrishna Paramahamsasigi magi teachings masi mayam henna khangna nabagidamata mana Ramakrishna mission se hudokibani na so aina mana taje aduga mana nasagi introduction very mana su zikila reference tawbasida dharma se different dharma si adum tongan mana khaidaba madu kituma akoina mukhasin badai akoina sen the Hindu Christian kind of Canada Taurisi mana spiritual kinase Islam Christianity religions is a different part ni adugu lambi sina kaduma odisi ishwani si besita magadi akoina lamchat nasagi lamchat ki dama sahai ki bani nana namadu lamchat team haiba Apa lamchat Lamchasimu bagi show si dulu ada lambi se untuk tolak kami haiba reference sama kalau amo halla shahan ke yani apa ini tu di tahu kata saja dunia kalau sim oi jadi ini yang kui nak kalla galai bani ma dan ini kui ana boleh YouTube channel yang nak saya yang ada apa cara ke Kamenti ari patok gamle masih ingat bagi iman Tuhan yang ada ini itu bagi kehidupan kita ada masih yang kami YouTube channel dari yang juga nama apa di nama bonus spiritual program terus and tane hadi apna lifeline on bagi reflective mode masih di program si welcoming ada welcoming new program ini hadi dan mana terus jadi Doain si canggih iman dalam Krishna, madam tidak kan tidak sih, jadi kalau anda iman nama tidak kan iman interest aina tu di haru lagi aina wala ko siya makanya ang ko school ni pan ay tare paano tawin mo na may ko sana jadi magdudantang ko classing siya after class 3 dagina 11 12 phau siya masidi yang compulsory ay school taruk tare sida sum taglak pa sida mo syllabus sida sum yaw bani moi spiritual syllabus khara adum happy moi kano singchina so masina aingonda yamna aingonda knowledge leho ba haitare ara aina paratak padagi sima sada gi se kano aina tai sima sada se Ramkrishna da luhong ba se mana dakne shodagi kano taure Kolkata da gilae aduga mana sarana no mahange Ramkrishna da ibungo nang che aigi isaka pira roidraina hai kanda nang di aigi nupi sunate nang di bisajana nini ai imani ai nani ni jariba shorse nang ni na mana kungiba adugi paraka setak padagi aina sum naina ba che sum hoyi aduga akogi matamdu dadi koina tamakma matamdu su ayambana Manipuri writer singse masi kudang moina harabada anga hal ko chawa kamal moisina taba khoi Maharaj Kumari naka irak pachina amuk ko na syllabus ta yarok pagi wani ahan bada khoina tamak matam dadi
ꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯛꯇ ꯆꯟꯗ꯭ꯔꯃꯨꯈꯤꯒꯨꯝꯕꯗꯤ ꯑꯩ ꯇꯥꯛꯄꯗ ꯌꯥꯎꯔꯛꯑꯦꯀꯣ ꯌꯥꯝ ꯐꯖꯩ ꯑꯉꯥꯡꯒꯤ ꯇꯥꯛꯄꯗꯗꯤ ꯑꯩꯈꯣꯏꯅ ꯐꯪꯉꯛꯑꯦ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯑꯁꯨꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯖꯕꯁꯤꯡꯁꯦ ꯇꯝꯕ ꯐꯪꯉꯛꯇꯕ ꯐꯣꯡꯕꯗ ꯈꯔ ꯊꯦꯡꯅ ꯐꯣꯡꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤ ꯕꯪꯀꯤꯝ ꯆꯟꯗ꯭ꯔ ꯍꯣꯏꯅꯒ ꯏꯕ ꯑꯗꯒꯤ ꯗꯨꯔꯒꯦꯁ ꯅꯟꯗꯤꯅꯤ ꯑꯗꯒꯤ ꯑꯗꯨ ꯑꯗꯥ ꯃꯣꯏꯁꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯌꯥꯝꯅ ꯑꯗꯒꯤ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯝ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯤꯗꯒ ꯂꯩꯔꯤꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯒꯨꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯤ ꯂꯩꯇꯦ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤꯅ ꯏꯆꯝ ꯆꯝꯕꯗꯒꯤ ꯑꯣꯟꯈꯠꯂꯛꯄꯅꯤ ꯑꯗꯣ ꯃꯣꯏꯒꯤꯅ ꯍꯥꯟꯅ ꯑꯗꯨꯝ ꯀꯟꯅ ꯂꯩꯔꯝꯃꯀꯥꯟꯗ ꯃꯣꯏꯅꯒ ꯀꯄꯥꯜ ꯀꯨꯟꯗꯂꯥꯒꯁꯤ ꯄꯥꯕꯗꯅꯦ ꯐꯨꯔꯤꯠ ꯈꯨꯝꯖꯤꯜꯂꯀꯥꯟꯗ ꯀꯤꯈꯤꯕꯅꯅꯦ ꯀꯄꯥꯂꯤꯛꯁꯤꯅ ꯃꯤ ꯃꯀꯣꯛꯁꯦ ꯃꯥ ꯗꯦꯕꯤ ꯄꯨꯖꯥ ꯇꯧꯕꯅꯤꯀꯣ ꯗꯦꯕꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯄꯗ ꯃꯌꯥꯝꯗ ꯑꯩꯅ ꯂꯥꯟꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯅꯕꯀꯨꯃꯥꯔꯁꯤꯒ ꯀꯄꯥꯜ ꯀꯨꯟꯗꯂꯥꯁꯤꯒ ꯃꯕꯥꯅꯤꯁꯦ ꯍꯦꯔꯣ ꯍꯦꯔꯣꯏꯟ ꯑꯣꯏꯍꯜꯂꯛꯀꯗꯣꯔꯤꯕꯅꯦꯕ ꯔꯤꯁꯤ ꯕꯪꯀꯤꯝ ꯍꯣꯏꯅꯒ ꯏꯔꯛꯄꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯀꯄꯥꯂꯤꯛ ꯅꯕꯀꯨꯃꯥꯔꯁꯤ ꯍꯤꯔꯣꯏꯟꯅꯤ ꯍꯤꯕꯣꯠ ꯑꯃ ꯎꯞꯄꯗ ꯃꯥ ꯃꯊꯟꯇ ꯍꯤꯡꯍꯧꯕꯅꯤ ꯑꯗꯨꯒ ꯔꯥꯏꯇꯔꯁꯤꯅ ꯀꯌꯥꯝ ꯐꯖꯅ ꯀꯜꯄꯅꯥ ꯇꯧꯒꯦꯕꯨ ꯍꯤꯕꯣꯠꯁꯤꯗꯩ ꯍꯤꯡꯍꯧꯔꯒ मासे मछासे पुंगलुप लुपे हिदुदगी लुप्पा कांदा मासे लैरागी कनो कोई नापी से पायरगा माना जंगल सी अमदी ओइरमदोइनिको अदे जंगल सिदा मैंगान अंख उबा अदे माई मैंगान से उबसिदा खोइना मैंगान से मनाक्ते याम चटपा भावबा पानिंगेबा असि मागी लेसन दि अनिगुंबा चटतोइनिको मैंगान से अदे नबकुमार से कनो ही सिदा लुपे लोइसि हौरे मामा थंदा सुम हिंगा मासे मफी मोरन से लोइन चोटलकांदा माना कपालिकी मनाक्सिदा कपालिकसिदी अहिंगदा देवी पूजा तौबगी मादी थांग थंगनी अदुगा मी मकोक माना कअगा पूजा तौबा इमासिदी साहिंग ngahinse imada katpanina adumaina mana katpasingse masayida mana leiramba phibamse akoina imagine tawkanda मफम जो जंगल रुदा कोई से सुनचंग इने बनबा कुमार से लोइना अस नोंगान बगा खंगपोटे कीजु कीरिमनी अदुना याम कीबा सिनरी अंखकनेबा अदे कपालिक सी लेरमदोरिमनी याम कुइना चलहलिनी लेसन अमानी से अदुमाइन तौरकांद देवी पूजा से कमाइन तौई हाइबसे इगी कनो का लेरमदोइनी अदैदुदा नबकुमार सिदी याम इंगबनीना मागी मैदु यागे न सुमना चलुबा कांसे कपालिक से मी मकोक मयाम सी यालकांदा मासे पूजा तौरगा इमासे पूजा तौरगा लेरमबनी अदैदुदा कमाइन तौगेबु कपाल कुंडला से मसिना मा मफिगा उकु सेली फिगा अमत लेपोंते अदु कपालिक ना मसे अंगांग ओइरी मागी मा देवी द कतोरिमेबा कपाल कुंडला से अदुदि कयादि कीरे अखोइना अंगांग ओइङै मतमदा अदुमाइन तौदना अखोइना लाइक से पाबसे सुम मथंग सुम पाबगी पेन बनाइदबा हाइजबा तारे अदुमाइन तौदना कपालिकसिना कपाल कुंडलासिना नबकुमार से कंदोइनी अदुगा मबानी से चेंथोखिदोइनेबा नबकुमार से सिबा तारेना कपाल कुंडलासिना लंबी ताकपदगी अदगी मु कपालिकसिना मेकअप थोलकपदा कपाल कुंडलासि लेरमदबदगी थेंगनाबा अदगी माना लोइनमक पूजा थादोमगा कपाल कुंडला तानारपा angakpada nungaiba kapal kundala kauba novel se masi akoina pajarai mahau logjarai adumain tawdana sanskriti kabi mayam sine irakpasina akoina anamba oina mapung oina tamba oirakpa aduga manipuri dana asamba manipuri sahitya gi itihas kasi kala sansastri hoina pabung hoina irakpa adagi di ojamina ketan hoina sairengumba ibirakpa कईदौबसे सुम तमजरए अदो एमफिल का यौरपददी मैतैरोनगी अनंबना रेफरेंस लीला भाव येंगा अखोइना परीक्षा थारे लाइकती लेजबा अदुना पाबु ओजा सोमरेंद्र होगी दगा चटले ओजाना इबा कैंटीन बननेदो ओजा रेफरेंस यावरेबा आईडी एमफिल लेसिदी परागा याम तापोइनी लाइक ममिंग से तौरा खोइसे नैरगा मदुदा पुथोहनबा अदुना खंबथुबी सयेंसे महाकाव्यनि हाबसे अखोगी 74 दा तमगिबा छात्री सिंसे
ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯄꯨꯊꯣꯛꯍꯜꯂꯦꯕ ꯑꯣꯖꯥꯅ ꯍꯥꯏꯗꯤ ꯔꯁ ꯃꯈꯜ 8 ꯌꯥꯎꯕ ꯋꯥꯔꯦꯡ ꯁꯩꯔꯦꯡꯗꯨꯕꯨ ꯃꯍꯥ ꯀꯥव्ꯌ ꯀꯧꯏ ꯍꯥꯏꯔꯒꯗꯤ ꯔꯁ ꯃꯈꯜ 8ꯗꯣ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯇꯩꯗꯗꯤ ꯃꯍꯥ ꯀꯥव्ꯌꯁꯤ ꯂꯩꯇꯕꯅꯤꯅ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯗꯒꯤ ꯁꯩꯔꯦꯡꯒꯨꯝꯕꯁꯤꯗ ꯂꯩꯈꯤꯕꯅꯤꯅ ꯃꯁꯤꯗ ꯌꯦꯡꯁꯦꯅ ꯌꯦꯡꯕꯗ ꯃꯗꯨꯗ ꯊꯤꯕꯗ ꯄꯔꯂꯣꯏꯅꯤ ꯑꯗꯨꯅ ꯑద్ꯚꯨꯇ ꯔꯣꯁ ꯀꯗꯥꯏꯗ ꯌꯥꯎꯏ ꯚꯌꯥꯅꯛ ꯀꯗꯥꯏꯗ ꯌꯥꯎꯏ ꯕꯤꯚꯠꯁ ꯀꯗꯥꯏꯗ ꯌꯥꯎꯏ ꯑꯁꯤꯅꯆꯤꯡꯕ ꯁꯤꯡꯒꯥꯔꯁ ꯀꯥꯏꯗꯤ ꯌꯥꯝ ꯂꯥꯏꯈ꯭ꯔꯦ ꯈꯝꯕ ꯊꯣꯏꯕꯤꯗ ꯁꯤꯡꯒꯥꯔꯁꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯅꯣꯡꯕꯥꯟꯅꯁꯨ ꯊꯣꯏꯕꯤ ꯅꯨꯡꯁꯤꯔꯤꯁꯦ ꯁꯤꯡꯒꯥꯔ ꯃꯈꯜ ꯑꯃꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯑꯗ ꯑద్ꯚꯨꯇꯀ ꯍꯥꯏꯒꯠꯂꯛꯑꯒꯗꯤ ꯑꯗꯨꯝ ꯌꯥꯝ ꯊꯤꯕꯗ ꯌꯥꯝꯅ ꯇꯥꯡꯕ ꯑꯗꯨ ꯐꯪꯗꯦ ꯑꯗꯨꯝ ꯐꯪꯈ꯭ꯔꯦ ꯑꯗꯨꯅ ꯔꯁ ꯃꯈꯜ 8ꯁꯦ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯑꯍꯥꯟꯕ ꯕꯦꯁꯇ ꯂꯥꯏꯔꯤꯛ ꯇꯝꯕ MA ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯣꯖꯥꯁꯤꯡꯗ ꯄꯤꯈꯠꯂꯒ ꯑꯣꯖꯥꯁꯤꯡꯅ ꯑꯃꯨꯛ ꯑꯦꯛꯖꯥꯃꯤꯟ ꯇꯧꯔꯀꯥꯟꯗ ꯃꯁꯤꯗꯤ ꯑꯣꯏꯕ ꯌꯥꯔꯦꯅ ꯍꯥꯏꯅ ꯑꯗꯨꯗ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯈꯤꯕꯅꯤ ꯑꯣꯖꯥ ꯏꯕꯣꯆꯧꯕ ꯀꯩꯅꯣꯒꯤ ꯍꯥꯏꯔꯒꯀꯣ ꯑꯗꯒꯤꯗꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯑꯣꯖꯥ ꯃꯤꯅꯥꯀꯦꯇꯟ ꯑꯗꯒꯤ ꯑꯣꯖꯥ ꯀꯂꯥꯆꯟ ꯁꯥꯁꯇ꯭ꯔꯤ ꯑꯗꯒꯤ ꯑꯣꯖꯥ ꯑꯅꯟꯇ ꯃꯣꯍꯟ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯣꯖꯥ ꯅꯤꯜꯕꯤ ꯁꯥꯁꯇ꯭ꯔꯤ ꯃꯌꯥꯝꯁꯤ ꯆꯪꯉꯀꯥꯟꯗ ꯀꯥव्ꯌꯁꯦ ꯑꯝꯇꯪꯗꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥ ꯀꯥव्ꯌ ꯑꯃꯗꯤ ꯂꯩꯕ ꯌꯥꯏꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯁꯦꯅ ꯑꯗꯨꯗ ꯄꯨꯊꯣꯛꯈꯤꯕ ꯅꯤ ꯑꯩꯒꯤ ꯀꯣꯛꯇ ꯂꯩꯕꯗꯨ ꯃꯌꯥꯝꯗ ꯍꯪꯒꯠꯆꯕꯅꯤ ꯑꯩ ꯊꯣꯏꯅ ꯈꯪ ꯍꯩꯕ ꯅꯠꯆꯗꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯏꯃꯥꯅ ꯏꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯗꯤ ꯋꯥꯔꯣꯜ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯩ ꯀꯃꯦꯟ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯄꯥꯋꯔ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯕꯥꯅꯤꯅ ꯋꯥꯔꯜꯁꯤ ꯗꯤꯐ꯭ꯔꯦꯟ ꯇꯥꯏꯝ ꯖꯣꯟꯗꯒꯤ ꯇ꯭ꯌꯨꯟ ꯇꯧꯕꯤꯔꯛꯄꯅꯤꯅ ꯂꯥꯏꯐꯇ ꯌꯦꯡꯕꯤꯗ꯭ꯔꯒꯁꯨ ꯑꯣꯐꯂꯥꯏꯟꯗ ꯌꯦꯡꯉꯀꯥꯟꯗ ꯀꯃꯦꯟ ꯊꯝꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯃꯜ ꯂꯩ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯃꯦꯟ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯃꯦꯟꯠꯅꯤ ꯑꯩꯅ ꯄꯥꯖꯔꯛꯀꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯑꯃꯅ ꯃꯁꯤ 11 hours ago ꯗ ꯊꯥꯕꯤꯔꯛꯄꯅꯤ ꯉꯁꯤ ꯍꯥꯏꯇꯥꯔꯦ ꯃꯦꯗꯝ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ GC ꯇꯣꯡꯕ꯭ꯔꯥꯒꯤꯗꯨ ꯑꯃꯨꯛꯇꯪ ꯄꯥꯕꯤꯔꯛꯎ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯏ ꯑꯗꯒꯤ ꯁꯪꯒꯤꯇꯥ ꯋꯥꯍꯦꯡꯕꯝꯅ ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯋꯤꯁ ꯇꯧꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯋꯤꯁꯁꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯃꯌꯥꯝꯁꯤꯗ ꯌꯥꯝꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯌꯦ ꯑꯗꯒꯤ ꯁꯪꯒꯤꯇꯥ ꯋꯥꯌꯦꯡꯕꯝꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯒꯨꯂꯔ ꯂꯤꯁꯅꯔ ꯑꯣꯏꯅ ꯑꯇꯩ ꯁꯣꯗꯁꯨ ꯀꯃꯦꯟꯠ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯔꯤ ꯏꯃꯥ ꯆꯦ ꯃꯣꯅꯤꯀꯥ ꯑꯃꯗꯤ ꯔꯥꯃꯥꯅꯨꯖ ꯗꯥꯁꯄꯨ ꯈꯨꯔꯨꯝꯖꯔꯤ ꯁꯪꯁꯀ꯭ꯔꯤꯠ ꯏꯪꯂꯤꯁ ꯃꯩꯇꯩꯂꯣꯟꯗ ꯍꯟꯗꯣꯛꯄꯤꯕꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯚꯒꯕꯠ ꯒꯤꯇꯥ ꯇꯥꯕꯁꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯇꯥꯕꯁꯦ ꯍꯧꯖꯤꯛꯁꯨ ꯇꯥꯟꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯞꯅ ꯂꯩꯈꯤꯕ ꯃꯌꯥꯝꯅ ꯇꯥꯕꯗ ꯌꯥꯝꯅ ꯐꯪꯅꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯔꯥꯃꯥꯅꯨꯖ ꯗꯥꯁꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯥꯕꯒꯤ ꯑꯦꯛꯖꯦꯛ ꯐꯣꯔꯃꯦꯠꯇ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯍꯟꯗꯣꯛꯄꯤꯔꯀꯥꯟꯗ ꯑꯃꯨꯛ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔꯒ ꯇꯧꯕꯁꯤꯡꯁꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯪꯒꯤꯇꯥꯅꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯣꯔꯣꯕꯂꯥꯅꯁꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯋꯤꯁ ꯇꯧꯕꯤꯔꯛꯏ ꯁꯣꯔꯣꯕꯂꯥꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯐꯔꯤꯕ ꯁ꯭ꯇꯨꯗꯦꯟ ꯑꯃꯒꯤ ꯃꯥꯏ ꯐꯦꯃꯤꯂꯤ ꯑꯣꯏꯔꯤꯅꯦ ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯒꯧꯗꯅ ꯐꯪꯁꯟꯗ ꯀꯔꯤꯗ ꯁꯣꯔꯣꯕꯂꯥꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯄꯣꯠꯁꯪꯕꯝꯗ ꯑꯣꯡꯕꯅꯦ ꯑꯗꯨꯅ ꯃꯥꯁꯨ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯖꯕꯅꯤ ꯑꯗꯨꯒ ꯁꯣꯕꯟꯇꯁꯨ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯍꯦꯠ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯝꯃꯅꯤ ꯃꯥꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯗꯨꯀꯦꯁꯟꯒꯤ ꯀꯥꯡꯕꯨꯅꯤ ꯍꯥꯏꯇꯥꯔꯦ
Nomi Sagol Semna Karmagi Matanda full video Yangjanini Lairagati upload Tobirau Yakatra Yamnanumaize spiritual conversation di series C. Dona Karmagi Matangsi Yakwina Nasagi Ramanuja Dasna Yamna Asana content tawibada akwina question and answers mukasunayna si na kanabane adana karmagi matangsi da nomi na khangning si exactly karino have the question da biraga di akwina matang tarak pa episode ta so idana address tak jage adana bibiri pa kumna mangna spiritual program si the comment si hena lakpanina adum na sumasigi program si adum gine na khanbira kanda adum keno haitare ai tungda leiba questions adum ai cham hanjane mai to dana adum sudum hangiro adu yagade koina masita yang interactive ko the session o yani koina handasi koi jada hansi aduga spiritual programs ki koina hambade school ki hansara ni adum sisemo koina masigi programs ki mapam haitare ko prepare ragati expert mayam pura kandan dari tangan apa yang jadi matati aina hangga mayam da jasinda hangga saning base jasingi marakta su chidi khangi ba yauraga di supplement adu tawbirpada thudonga keno yam hena ngayani na khali ai Bhagavad Gita paba mayam chu tabirangani sida akoina phangdaba loina akoina khangi hairena la thokchabana sade aduna kayumba khangba lebiramaga chu supplement tawilakpa haibirakpada akoina ma khangminna bado aduni nanaina mayam dagi pamjari bas kiyayen देखिए काजल के सामना सीगी कमेंसी और साहिबों की सनातन की पाप वीडियो दुता थावी रखनी जुलाई दे लगन दता जरे याना माइजे थसी कासी नाई जना ही मा like ima like paku Nusi jaba nama pu ipa ima bu jinena bu nusi ka namba awa mungai mating pang raga himba nambi babu nusi buda like batuda kana nagu maiti babiba namali kana benje aho busu Ichi busu agriya manukuni oi nama pukul jadi hanya masih kami terdiri lagi amabang kembali di materi pa bagi masih sedang masih tu naik desa kota tarak kami itu na apa yang masih dia episode sini anak kui ya bagi mamangga Tagi banget nih, imagi kamera tuh kita kentang naman. Aduh, begitu Madewi itu kali nol dah ada. Ada teman hanya isi kari jahida poki ye Dr. Namabam Kamal si. Karena 1900 high, karena 1898 high namanya si games. Question saya apa nih? Ada masih question sih apa namanya? Zalaga matang kita answer si tahu lah sih mah. Aduh, maduda Dr. Kamal Popagi yang kena kanguraga, ini writer mana ini macam itu. Writer mana bilang betul. Aduh, writer mana sukena ragani, kena risih, pokok kena banate. Moine ibada English na iba Meiteiron na iba yaw iba ko iba mayamang lerangani aduna mapopagi sidi kadumba hui matala sodum yaw ko hui popagi tarik se ani suraba adura gadi nangna prekada khamba anang ama oiren khalone adura gadi larik amadana sida poi
ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯀꯩꯅꯣꯅ ꯑꯦꯛꯖꯥꯃꯤꯅꯔꯅ ꯌꯦꯡꯕꯤꯔꯣ ꯑꯩꯗꯤ ꯑꯅꯤꯁꯤꯃꯛ ꯈꯪꯉꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯍꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯏꯕꯦꯝꯃ ꯑꯗꯨꯒ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯄꯣꯛꯄꯒꯤ ꯃꯔꯝꯗꯣ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯨꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯃꯥꯅꯤ ꯍꯥꯏꯕ ꯅꯠꯆꯗꯦ ꯑꯗꯨꯒꯨꯝꯕ ꯗꯨꯋꯦꯜ ꯆꯠꯄꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯛꯑꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯍꯪꯉꯛꯑꯦ ꯑꯣꯖꯥꯁꯤ ꯄꯣꯛꯄꯒꯤ ꯇꯥꯔꯤꯛꯁꯦ ꯑꯅꯤ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯇꯥꯔꯤꯛ ꯑꯃꯗꯅ ꯑꯃ ꯌꯥꯎꯔꯦ ꯅꯣꯠꯇꯅꯤꯀꯣ ꯍꯥꯏꯁꯦ ꯅꯣꯠ ꯑꯃꯨꯛ ꯄꯥꯕꯗ ꯅꯣꯠ ꯑꯃꯗ ꯑꯃꯃꯨꯛ ꯌꯥꯎꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯦ ꯅꯣꯠ ꯑꯅꯤ ꯄꯥꯕꯗ ꯁꯤꯒꯤ ꯇꯥꯔꯤꯛꯁꯦ ꯌꯥꯎꯔꯝꯃꯦ ꯑꯆꯨꯝꯕꯗꯣ ꯑꯩ ꯈꯣꯠꯄꯤꯌꯣꯅ ꯍꯦꯛ ꯏꯔꯝꯃꯣ ꯍꯥꯏ ꯑꯗꯨ ꯆꯨꯝꯃꯝꯒꯅꯦꯅ ꯈꯜꯂꯤ ꯏꯕꯦꯝꯃ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯖꯒꯦ ꯑꯩꯅ ꯑꯗꯨꯝ ꯍꯌꯦꯡ ꯏꯟꯇꯔꯅꯦꯠꯇ ꯏꯕꯗꯅ ꯑꯃꯨꯛ 1899 ꯑꯃꯨꯛ ꯏꯔꯝꯃꯦ ꯑꯗꯨꯅ ꯈꯔ ꯆꯍꯤ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛꯀꯤ ꯔꯦꯐꯔꯦꯟꯁꯇꯨꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯗꯒꯤ ꯗꯥꯛꯇꯔ ꯀꯃꯜꯁꯦ 33 years ꯁꯨꯕꯗ ꯂꯩꯔꯤꯗꯕꯅꯤꯀꯣ ꯌꯥꯝ ꯅꯧꯅ ꯂꯩꯇꯦꯀꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯃꯥꯙꯕꯤ ꯏꯔꯝꯕꯁꯤꯗꯤ ꯗꯤꯕ꯭ꯔꯨꯒꯔ ꯕꯦꯗꯤꯀꯦꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯃꯥ ꯗꯣꯛꯇꯔ ꯇꯝꯕꯅꯦꯕ ꯑꯗꯩꯗ ꯃꯥꯅ ꯏꯕꯅꯦ ꯃꯥꯙꯕꯤꯁꯦ ꯑꯗꯨꯒ ꯃꯥꯁꯦ 33 yearsꯇꯅꯦ ꯀꯔꯤ ꯀꯩꯗꯧꯔ ꯂꯩꯇꯦꯕꯨ ꯃꯉꯥꯛꯅꯕ ꯍꯥꯏꯗꯤ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯕꯗꯣ ꯑꯗꯨꯒꯤꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯏꯕꯛ ꯊꯤꯕ ꯀꯅꯥ ꯑꯃꯅ ꯌꯥꯎꯔꯤꯗꯅ ꯑꯁꯤ ꯗꯥꯛꯇꯔ ꯀꯃꯜꯁꯦ ꯃꯥꯅꯒ ꯈꯤꯇꯪ ꯄꯨꯁꯤꯔꯝꯃꯗꯤ ꯃꯥꯅ ꯏꯔꯝꯗꯣꯏꯕ ꯐꯖꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯉꯨꯀꯣ ꯃꯥꯙꯕꯤꯗꯅ ꯀꯌꯥꯝ ꯐꯖꯩ ꯕ꯭ꯔꯖꯦꯟꯗ꯭ꯔꯒꯤ ꯂꯨꯍꯣꯡꯕꯗꯅ ꯀꯌꯥꯝ ꯐꯖꯩ ꯃꯥꯕꯨ ꯅꯩꯅꯖꯔꯛꯏ ꯑꯩꯈꯣꯏ ꯑꯦꯝ.ꯑꯦꯗ ꯅꯩꯅꯖꯔꯛꯏ ꯑꯗꯒꯤ ꯀꯩꯅꯣꯗ ꯀ꯭ꯂꯥꯁ 9ꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯗꯤ ꯃꯥꯙꯕꯤ ꯇꯝꯃꯛꯑꯕꯅꯤ ꯎꯄꯟꯌꯥꯁ ꯃꯥꯙꯕꯤꯁꯤ ꯄꯥꯅꯤ ꯈꯟꯕꯗꯅꯦ ꯂꯩꯀꯥꯏ ꯆꯦꯜꯂꯒꯅꯦ ꯂꯥꯏꯔꯤꯛ ꯂꯧꯔꯒ ꯍꯥꯟꯅ ꯄꯥꯊꯣꯛꯏꯅꯤ ꯄꯥꯅꯤꯡꯕ ꯖꯥꯠꯇ ꯄꯨꯔꯥ ꯔꯣꯃꯥꯟꯇꯤꯛꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 8, 9 ꯑꯁꯤꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯄꯣꯟꯇ꯭ꯔꯤꯗꯣ ꯑꯗꯣ ꯏꯁꯇ꯭ꯔꯣꯃꯦꯟ ꯁ꯭ꯇꯦꯖ ꯃꯇꯝꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯃꯥꯙꯕꯤ ꯄꯥꯅꯤꯡꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯒꯤ ꯋꯥꯈꯜ ꯐꯤꯂꯤꯡꯗꯨ ꯀꯥꯎꯗ꯭ꯔꯤꯑꯕ ꯌꯥꯝ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯃꯇꯝ ꯃꯇꯝꯗꯨꯒ ꯆꯥꯟꯅꯕ ꯃꯥꯙꯕꯤꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯗꯨꯅ ꯀꯌꯥꯝ ꯐꯖꯩ ꯎꯔꯤꯔꯩꯅ ꯀꯌꯥꯝ ꯐꯖꯩ ꯑꯗꯩ ꯃꯥꯒꯤ ꯀꯩꯅꯣ ꯀꯔꯤꯑꯕ ꯀꯔꯤ ꯃꯥꯅ ꯕꯤꯔꯦꯟ ꯉꯥꯏꯕ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯒꯣꯀꯨꯜ ꯄꯥꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯄꯥꯝꯕꯤꯗꯣ ꯑꯩꯅꯦ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯗ ꯃꯥꯅ ꯀꯣꯀꯤꯟꯗꯣ ꯃꯥꯅꯦꯅ ꯕꯤꯔꯦꯟꯅꯦꯅ ꯂꯥꯛꯑꯝꯃꯤ ꯀꯥꯏꯅ ꯄꯨꯈ꯭ꯔꯤꯗꯒ ꯇꯥꯔꯤꯃꯤꯅꯦ ꯀꯕꯤꯁꯤꯒꯤ ꯀꯜꯄꯅꯥꯁꯦ ꯑꯝꯇꯪ ꯐꯖꯈ꯭ꯔꯕ ꯃꯥꯅ ꯃꯥꯟꯕꯗꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯗꯨ ꯌꯥꯝ ꯋꯥꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯗꯨꯅ ꯑꯅꯤꯗꯨꯃꯛ ꯍꯦꯛꯇ ꯏꯁꯜꯂꯣꯕ ꯑꯗꯨ ꯂꯥꯏꯔꯤꯛꯇꯨꯗꯤ ꯅꯪ ꯄꯟꯕ ꯇꯥꯏ ꯅꯪꯅꯅꯤ ꯍꯥꯏꯗꯤ ꯌꯥꯗꯦ ꯂꯥꯏꯔꯤꯛꯇꯣ ꯃꯥꯅ ꯏꯕ ꯂꯥꯏꯔꯤꯛꯇꯅ ꯁꯤ ꯌꯥꯎꯏ ꯁꯤꯒꯤ ꯖꯔꯅꯦꯜꯁꯤꯗꯅ ꯑꯗꯨ ꯌꯥꯎꯏ ꯖꯔꯅꯦꯜꯗꯣ ꯀꯅꯥꯅ ꯐꯣꯡꯉꯤ ꯀꯩꯗꯧꯏ ꯑꯗꯨꯗꯤ ꯃꯃꯨꯠ ꯇꯥꯅ ꯏꯒꯗꯕ ꯑꯗꯨꯃꯥꯏꯅ ꯏꯔ ꯑꯩꯈꯣꯏꯁꯨ ꯂꯥꯜꯂꯛꯏꯅꯦꯕ ꯄꯩꯈꯥ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯃꯊꯪ ꯇꯥꯕꯗ ꯀꯃꯦꯟꯁꯤ ꯑꯃꯅꯤ ꯈꯤꯇꯪ ꯂꯧꯈꯠꯆꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪ ꯇꯥꯔꯛꯄ ꯑꯩꯈꯣꯏ ꯁꯦꯁꯟꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯈꯨꯃꯟꯅ ꯑꯣꯖꯥ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯁꯤꯡꯅ ꯏꯕꯤꯔꯛꯏ ꯈꯨꯃꯟꯕꯨ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯌꯨꯝꯅꯥꯝ ꯀꯦꯅꯤꯅ ꯁꯃꯨꯗ꯭ꯔꯗ ꯉꯥ ꯐꯥꯕ ꯑꯃꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯦꯗꯥꯝ ꯑꯃꯤꯀꯥꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯄ꯭ꯂꯤꯁ ꯍꯥꯏ ꯃꯁꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯑꯦꯄꯤꯁꯣꯠ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ 2 ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝ ꯇ꯭ꯔꯥꯛ ꯇꯧꯔꯤꯉꯩꯗ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯏꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯀꯥꯟꯗ ꯑꯩꯅ ꯀꯣꯠ ꯑꯃ ꯍꯥꯏꯈꯤꯕꯅꯦꯕ ꯃꯁꯤꯒꯤ ꯀꯣꯠꯁꯦ ꯇꯁꯦꯡꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯂꯩ ꯑꯗꯨꯕꯨ ꯏꯃꯥꯅ ꯌꯥꯝ ꯃꯨꯟꯅ ꯅꯤꯡꯁꯤꯡꯕꯅꯦ ꯑꯗꯣ ꯏꯃꯥ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯑꯩ ꯑꯗꯨ ꯃꯊꯪꯗ ꯈꯨꯝꯃꯛꯑꯒꯦ ꯑꯩ ꯃꯗꯨ ꯅꯤꯡꯁꯤꯡ ꯂꯩꯔꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯪ ꯇꯥꯔꯦ ꯅꯠꯇꯦ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯁꯃꯨꯗ꯭ꯔꯗ ꯉꯥ ꯐꯥꯕ ꯑꯃꯅ ꯃꯥꯅ ꯉꯥꯁꯤꯡꯁꯦ ꯁꯨꯝ ꯇꯥꯎꯈꯠꯂꯛꯄꯗꯣ ꯃꯥꯅ ꯈꯨꯟꯒꯠꯂꯛꯀꯥꯟꯗ ꯁꯃꯨꯗ꯭ꯔꯗꯨꯗ ꯑꯃꯨꯛ ꯊꯥꯗꯕꯤꯕꯗꯣ ꯑꯍꯤꯡꯕꯗꯨ ꯊꯥꯗꯕꯤꯈꯤꯕꯗꯣ ꯑꯗꯣ ꯊꯥꯗꯕꯤꯈꯤꯕꯗꯨ ꯃꯇꯝꯗ ꯌꯥꯝ ꯆꯪꯉꯒ ꯅꯪꯅ ꯁꯃꯨꯗ꯭ꯔꯒꯤ ꯉꯥꯁꯤꯡꯁꯦ ꯂꯣꯏ ꯀꯟꯕ ꯉꯝꯃꯣꯏꯗꯕꯗꯨꯗ ꯑꯗꯨꯒ ꯑꯃꯗꯤ ꯊꯥꯗꯕꯗꯨ ꯀꯌꯥꯗꯣꯏꯅꯣ ꯃꯇꯝ ꯃꯥꯡꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗ ꯑꯩꯅ ꯁꯦꯝ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯁꯤꯌꯦꯜꯂꯤ ꯑꯩꯅ ꯄꯥꯝꯖꯕ ꯈꯤꯇꯪ ꯇꯧꯕꯁꯦ
ꯑꯩꯅ ꯊꯦꯡꯅꯔꯨꯔꯤꯕ ꯃꯤꯗꯣ ꯑꯗꯨꯗꯗꯤ ꯗꯤꯐ꯭ꯔꯦꯟꯁ ꯑꯃ ꯃꯦꯛ ꯇꯧꯅꯤ ꯁꯃꯨꯗ꯭ꯔꯗꯨꯗ ꯃꯥꯅ ꯉꯥꯗꯨ ꯍꯨꯟꯊꯈꯤꯕ ꯉꯥꯗꯨꯗꯗꯤ ꯃꯥꯁꯤ ꯍꯤꯡꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯨꯗ ꯑꯩꯅ ꯃꯇꯝꯗꯨꯗ ꯌꯥꯝ ꯄꯥꯝꯖꯔꯨꯕꯒꯤ ꯑꯗꯨꯃꯥꯏꯅ ꯀꯣꯠ ꯇꯧꯖꯈꯤꯕꯅꯤ ꯃꯊꯪꯗꯣ ꯈꯔ ꯄꯥꯊꯔꯛꯈꯣ ꯐꯅ ꯂꯥꯏꯛ ꯀꯨꯃꯥꯔꯤ ꯌꯦꯡꯈꯣꯝꯅ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯏꯕꯤꯔꯛꯏ ꯃꯤꯅꯥ ꯀꯨꯃꯥꯔꯤ ꯄꯥꯕꯤꯔꯛꯏꯕ ꯅꯣꯕꯦꯜꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯥꯏꯒꯤ ꯕꯣꯜ ꯁꯥꯏꯟꯁꯀꯤ ꯁꯤ ꯄꯥꯕꯗ ꯏꯕꯤꯔꯛꯄꯅꯤ ꯃꯁꯤꯁꯨ 12 days ꯏꯀꯣꯅꯤ ꯕꯣꯜ ꯁꯥꯏꯟꯁꯁꯦ ꯑꯩꯈꯣꯏ ꯀꯨꯏꯔꯦ ꯄꯥꯈꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯇ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯏꯅ ꯊꯝꯍꯧꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯕ ꯍꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞ ꯄꯥꯕꯗ ꯋꯥꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯈꯨꯗꯣꯜ ꯑꯣꯏꯅ ꯊꯝꯃꯀꯥꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯧꯅ ꯑꯅꯧꯕ ꯃꯌꯥꯝ ꯇꯥꯕꯤꯔꯛꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯥꯟꯊꯣꯏꯕꯤ ꯈꯣꯡꯒꯨꯜꯁꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄꯥꯕꯅꯤ ꯃꯁꯤ ꯂꯣꯏꯗ꯭ꯔꯤ ꯑꯃꯨꯛꯀꯁꯨ ꯏꯃꯥꯅ ꯃꯈꯥ ꯇꯥꯕꯤꯔꯛꯀꯅꯤꯅ ꯑꯩꯅ ꯈꯟꯖꯩ ꯃꯁꯤꯁꯨ ꯌꯥꯝꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯅ ꯅ꯭ꯌꯨꯇꯟ ꯁꯝꯅ ꯁꯝꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄꯥꯟꯊꯣꯏꯕꯤ ꯈꯣꯡꯒꯨꯜꯒꯤ ꯀꯃꯦꯟꯁꯤꯗ ꯀꯃꯂꯥ ꯁꯩꯅ ꯏꯆꯦ ꯈꯣꯡꯖꯣꯝ ꯅꯨꯄꯤ ꯅꯣꯡꯉꯥꯔꯣꯜ ꯈꯣꯡꯖꯣꯝ ꯅꯨꯄꯤ ꯅꯣꯡꯒꯥꯔꯣꯜ ꯅꯣꯡꯕꯥꯟ ꯋꯥꯎꯕ ꯄꯣꯏꯔꯩꯔꯣꯟ ꯈꯨꯟꯊꯣꯛ ꯃꯇꯥꯡꯗ ꯄꯥꯕꯤꯌꯨ ꯍꯥꯏꯅ ꯃꯁꯤ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯂꯥꯛꯏ ꯅꯣꯡꯕꯥꯟ ꯄꯣꯝꯕꯤ ꯂꯨꯋꯥꯎꯕꯁꯤ ꯁꯨ ꯑꯩ ꯅꯩꯅꯔꯛꯑꯦ ꯑꯩꯒꯤ ꯑꯣꯞꯁꯅꯦꯜ ꯑꯣꯏꯔꯛꯄꯅꯦ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯑꯕ ꯄꯣꯏꯔꯩꯔꯣꯟ ꯈꯨꯟꯊꯣꯛ ꯄꯣꯏꯔꯩꯇꯣꯟ ꯅꯠꯇꯦ ꯄꯣꯏꯔꯩꯔꯣꯟ ꯈꯨꯟꯊꯣꯛ ꯃꯇꯥꯡꯗ ꯈꯨꯟꯊꯣꯛꯄ ꯀꯔꯤ ꯈꯨꯟꯊꯣꯛꯄꯅꯣ ꯑꯃꯗꯤ ꯌꯥꯎꯈꯤꯕꯅꯤ ꯄꯣꯏꯔꯩꯇꯣꯟ ꯈꯨꯟꯊꯣꯛꯄ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯗꯤ ꯃꯩ ꯄꯨꯊꯣꯔꯛꯄ ꯃꯤꯗꯨꯅꯦꯕ ꯁꯣꯔꯥꯔꯦꯡꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯤꯒꯦ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯀꯣꯛꯇ ꯂꯩꯔꯤ ꯂꯩꯕꯈꯩ ꯉꯁꯤꯗꯤ ꯍꯥꯏꯔꯛꯑꯅꯨ ꯋꯥꯔꯦ ꯏꯃꯥꯒꯤꯗꯤ ꯀꯩꯅꯣ ꯌꯥꯝ ꯅꯛꯁꯟꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯥ ꯑꯃꯗꯨꯗꯅꯤ ꯑꯦꯀꯣ ꯈꯤꯇꯪ ꯊꯣꯛꯄ ꯌꯥꯏ ꯑꯗꯣ ꯏꯃꯥꯁꯤꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯀꯦꯃꯦꯔꯥ ꯃꯥꯏꯁꯤꯗ ꯎꯔꯛꯑꯗꯤ ꯏꯃꯥ ꯃꯇꯣꯟꯒꯗ ꯆꯥꯎꯅ ꯆꯥꯎꯅ ꯎꯔꯛꯑꯗꯤ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯟꯁꯤꯌꯥ ꯍꯩꯁꯅꯥꯝꯅ 3 weeks agoꯗ ꯏꯕꯤꯔꯛꯄꯅꯤ ꯃꯦꯝ ꯑꯕꯣꯛꯁꯤ ꯍꯤꯖꯝ ꯑꯉꯥꯡꯍꯜꯒꯤ ꯄꯣꯛꯇꯕꯤꯗꯨ ꯃꯇꯥꯡ ꯄꯥꯍꯟꯕꯤꯔꯛꯑꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯄꯥꯒꯦ ꯑꯩ ꯃꯁꯤ ꯃꯇꯥꯡꯗ ꯀꯩꯅꯣ ꯍꯤꯖꯝ ꯑꯉꯥꯡꯍꯜꯅ ꯄꯣꯛꯇꯕꯤꯅ ꯑꯃ ꯏꯔꯝꯕꯅꯦ ꯑꯗꯨ ꯉꯥꯛꯇ ꯑꯗꯨ ꯅꯣꯏ ꯁꯦꯂꯦꯕꯁꯇ ꯌꯥꯎꯔꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯨꯝꯅꯅꯦ ꯄꯔꯤꯈꯥꯗ ꯅꯝꯕꯔ ꯐꯪꯗꯣꯏꯅꯤꯅ ꯂꯧꯏ ꯅꯠꯇ꯭ꯔꯒꯗꯤ ꯈꯔ ꯇꯞꯂꯞ ꯑꯗꯨꯝ ꯆꯠꯁꯤꯀꯣ ꯑꯩ ꯅꯥꯗꯕꯗ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯩꯈꯣꯏꯒꯤ ꯇꯝꯃꯤ ꯂꯩ ꯉꯝꯗ꯭ꯔꯦ ꯑꯦꯛꯖꯥꯝꯗꯤ ꯗꯦꯠ 10ꯗꯩꯅꯤ ꯑꯉꯥꯡ ꯄꯥꯍꯟꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨ ꯂꯥꯏꯔꯤꯛꯁꯦ ꯂꯩꯔꯗꯤ ꯄꯥꯔꯒꯦꯕ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯁꯤꯗꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ PDF ꯀꯨꯝꯕ ꯊꯥꯔꯛꯑꯒꯗꯤ ꯏꯃꯥꯅ ꯄꯥꯕ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯟꯁꯤꯌꯥ PDFꯀꯤ ꯑꯃ ꯁ꯭ꯀꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯝꯇ ꯊꯥꯔꯛꯑꯣ ꯏꯃꯦꯜꯗ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯥꯔꯀꯥꯏꯚꯀꯨꯝꯕꯗ ꯐꯪꯗ꯭ꯔꯒꯗꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ US ꯂꯩꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯒꯤ 3 weeks agoꯗ ꯑꯃꯨꯛ ꯃꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯍꯥꯏꯅ ꯒꯨꯅꯣꯒꯤꯁꯤ ꯃꯁꯤ ꯇꯥꯕꯤꯕ ꯌꯥꯎꯕꯤꯔꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯍꯤꯖꯝ ꯒꯨꯅꯣꯒꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏꯕ ꯅꯣꯕꯦꯜꯗꯨꯁꯨ ꯄꯥꯕꯤꯔꯛꯄꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏ ꯑꯗꯣ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ
approach se English ki translation lai bese ngonda su lai ado ai bese hodi pazadri masin comment si urakanda yang paning ba ngonda phawin de haida mai kalai ka de me wa ka phang gi ban ado masai yamna asu novel si baba bidan bidan makaga jari thamsa ka yang dawle dana mana kuire bakana tunda masti kisi phang na kanji ana episode sa paran patu pati binge sharing haidare ka khoina Netflix saga simasi serial se fazarade ana thani badu maine mana part 1 part 2 part 3 part 4 si sunitana matang tabi de yang nai pena playlist oina dum sema ga so dum yaw pani adagi iche chawgi wari se masida rina tumbi laisramna yamna hat ama thabi re yamna sibawani ne na cha video phawun adagi mamang le kai thambal satle laisram samarendro di sisu mo tabi kai ma bu makhata na wari le bi kenapa jadi hai da ko nai ba ni si khara dani na ba akan thok pani na ko na mo program si evening akhoi gine evening oi dei daga India time dana morning oi gei adana ko na tam khara punna lai the see the fully utilize samna ba aina si ma da giri ta aga wari hena library ta thamjanna ba pana ba ona jari adana commencing so dana ibirau imana comment sitaraga mongonda siam encouraging oi ba haitare ko adune na thagachari punna bibira si adagi Ramanujagi the koi spiritual program da bogi karma se mayamna tabiri Hare Krishna haina Rajkumari Devi na ibidai tamhari bina so Hare Krishna haina ibidai mantri ki quarter da aina imani wari macha dutta jam satyajit na jari haina ibidai satyajit ta phone tau de tong ni sa lagi suruh balasi mana saya cuma di Melbourne Australia dari Bani mana Hare Krishna Ramanuja masih suruh balani Tota Gopinath Daski wife ni hanya komentar wirai sini punya hamba episode that Kimaram Ramanuja Daska warisan benar ni Hari Bam Pramita na su Hare Krishna haina ibirai dagi Rims Hospital da hari ba wari macasi mana ba ni masi ima bukurum jadi mana waring sering tabate yang mana thagat jadi haina hari bam premita ibirai Liru palmaina Hare Krishna Prabhuji, please accept my humble obeisance. Thank you very much for sharing your valuable transcendental knowledge. Haina apeki Ramanuja gatawa program sida ibirai yang sis maina comment si matam jangan ini moment ama lorage ibilak pasti aku ini program si tapi saya aku ini kerja bahaya betul Paning banang maure paning thagat jadi jabu masina pergi MK Binodini ke bos saya mau di sana tuh di Wansi pa baca ini biar pa kami Roni Kuti Balade Bina Dagi amna ku yaba aina thaina tau kiba pabung pantau paga aina episode si Manipur thopa mada pamina kanta Buddhist monk ama oi bagi warisi Dr. MS Ningong Baga Ningong na banjara bada pabung gaitani pamina ba episode sida raja kuizama namo Buddha aina kurum jadi aina gai yang si Pajaman di Dr. Mangi aku ibu linguistik tapi rupanya 74 Manipuri ahan bat mana pergi Buddhist presence Manipur
ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯌꯔꯤꯡ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯦꯄꯤꯁꯣꯗꯅꯤ ꯕꯣꯔꯁꯥꯏꯠ ꯑꯣꯡꯒꯤ ꯁꯅꯥꯇꯣꯝꯕꯤ ꯄꯥꯕꯒꯤ ꯑꯁꯤꯅ ꯑꯦꯄꯤꯁꯣꯗ ꯑꯃꯗ ꯏꯃꯥꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯉꯩꯗ ꯄꯥꯈꯤꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯔꯤꯕꯝ ꯄ꯭ꯔꯃꯤꯇꯥꯅ ꯅꯨꯃꯤꯠ ꯀꯥꯞꯄ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯑꯔꯤꯕꯒꯤ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯗ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯖꯤꯂꯥ ꯆꯪꯕ ꯑꯃꯠꯇ ꯄꯥꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯂꯥꯛꯏ ꯃꯁꯤꯅ ꯔꯣꯖꯤ ꯕꯂꯥ ꯇꯣꯡꯕ꯭ꯔꯝꯅ ꯏꯕꯤꯔꯛꯄꯅꯤ ꯊꯣꯛꯆꯣꯝ ꯁꯣꯃꯤꯅ ꯐꯣꯛꯂꯣꯔꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯇꯥꯅꯤꯡꯉꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯗꯤ ꯃꯥ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯑꯇꯩ ꯀꯃꯦꯟ ꯃꯌꯥꯝꯁꯨ ꯑꯩ ꯁꯣꯏꯗꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯄꯨꯡ ꯑꯃ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯥꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯄꯥꯖꯩ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯁꯤꯟꯖꯔꯒꯦ ꯏꯃꯥꯅ ꯑꯦꯅꯤ ꯂꯥꯁ ꯋꯥꯔꯗ ꯍꯥꯏꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯒꯗꯕꯁꯦ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏ ꯄꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯦꯛ ꯐꯪꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯑꯗꯨ ꯊꯨꯡꯕꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯈꯤꯇꯪ ꯈꯔ ꯊꯨꯡꯕꯗꯣ ꯑꯗꯨꯅꯤ ꯑꯩ ꯄꯥꯝꯖꯔꯤꯁꯦ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯩꯁꯤꯅ ꯌꯨꯝꯁꯦ ꯌꯥꯝ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯁꯃꯨꯗ꯭ꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯦꯅꯦ ꯑꯩꯁꯦ ꯑꯗꯨꯅ ꯃꯩꯇꯩꯔꯣꯟꯒꯤ ꯂꯥꯏꯔꯤꯛ ꯑꯩꯁꯦ ꯁꯤꯗꯗꯤ ꯁꯨꯡꯎ ꯍꯦꯛ ꯎꯗ꯭ꯔꯦ ꯑꯩꯅ ꯇꯔꯪ ꯑꯃ ꯄꯨꯏꯌꯦꯕ ꯁꯨꯀꯦꯁ ꯑꯃꯅꯦ ꯑꯩꯅ ꯄꯨꯖꯔꯛꯏꯁꯦ ꯀꯔꯤꯝꯇ ꯄꯨꯔꯛꯇꯦ ꯑꯩ ꯂꯥꯏꯔꯤꯛꯇꯅꯤ ꯑꯩꯅ ꯄꯨꯖꯔꯛꯏꯁే ꯑꯩꯅ ꯄꯥꯅꯕ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯈꯔ ꯔꯤꯐꯔꯦꯟꯁ ꯀꯔꯤ ꯀꯔꯥ ꯍꯌꯦꯡ ꯄꯥꯅꯤꯡꯉꯛꯄ ꯀꯩꯗꯧꯕ ꯌꯥꯎꯔꯒ ꯑꯩꯅ ꯄꯥꯈ꯭ꯔꯕ ꯀꯥꯡꯕꯨꯗꯤ ꯑꯩ ꯄꯨꯔꯛꯇꯦ ꯌꯨꯝꯗꯒꯤ ꯄꯥꯗ꯭ꯔꯤꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯒꯗꯤ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯄꯥꯔꯛꯑꯗꯧꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯌꯥꯎꯔꯛꯏꯕ ꯍꯥꯏꯔꯛꯏꯕꯁꯤꯡꯗꯨꯗꯤ ꯅꯣꯏꯅ ꯄꯥꯝꯃꯤꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯉꯥꯛꯊꯣꯛꯑꯦ ꯑꯗꯨꯅ ꯅꯣꯏꯅ ಥꯥꯔꯛꯑꯣ PDF ꯇꯧꯔꯒ ꯑꯗꯨꯒ ꯅꯝꯊꯣꯛꯄꯗꯤ ꯑꯩ ꯁꯔꯨꯛ ꯑꯣꯏꯖꯔꯒꯦ ꯑꯩꯅ ꯏꯕ꯭ꯔꯥ ꯈꯨꯠꯇ ꯍꯥꯡꯗꯣꯛꯑ ꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯑꯣꯏꯅ ꯃꯊꯪ ꯁꯨꯝ ꯄꯥꯊꯖꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯤꯌꯥꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯔꯥꯃꯀ꯭ꯔꯤꯁꯅꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯄꯥꯅꯤꯡꯉꯤ ꯑꯩꯅꯁꯨ ꯏꯪꯂꯤꯁꯇ ꯑꯣꯔꯗꯔ ꯑꯃ ꯇꯧꯖꯈꯤ